अहानबदा मरुओइबा पाउसिंग गांधी जयंती ना लाखपगा इरोइनना अखोय पुमनमकना महात्मा गांधी की वखलोल सिंह अदु ngakna चत्तुना लमदम असदा लेरिबा फुरुप सिंह की मरक्ता लेनरिबा नुशी चानबगी मरी अदु अमुक्का हेना चेचिलहन्ननबा होनमिनरसी हाइना स्पीकर टी.एच. सत्यव्रतना अपील तौरकली। अमदी मिजोराम दा हौजिक पाक सन्ना वा मपाल सारकपदगी उची सिंगना चिंगमाई सिंगदा उरिबा लौफम सिंगदा फौ पांबी कया पाक सन्ना चिकथतुना मांग ताखलकपा होरकपदगी लौमी सिंग कोकता खुद हापनरे। ISCOM मणिपुरी न्यूज़ मिटिंग ताबीरिबा पुमनमक पुरुक साना शर्मिना तारामुक चबगा लोइनाना पुंजा सिफावबगी मरुओइबा पाउसिंग संदोकना पिजरी। फादर ऑफ द नेशन हाइना मियामना इकाई खुमनरिबा महात्मा गांधी की मपोकुमो नुमित 2 अक्टोबर ना लाकपदा महाकना चटलंबा अचुंबगी लंबी अमदी नॉन वायलेंस की वखलोल अदुगी महिना ngasisu लेबाक मियामगी पुंशी लंबीदा अचौबा मंगाल अमा पीरी हाइना मणिपुर लेजिस्लेटिव असेंबली की स्पीकर टी.एच. सत्यव्रतना थादोरक चेरोल अमदा फोंदोरकली। चेरोल असिना मखातारदुना स्पीकर टी.एच. सत्यव्रतना हाई शांति की लंबी चटपा ngamba हाइबा असिना मियोइबा खुनाई असिगी ख्वाइदगी वांगबा थौनानी हाइबा महात्मा गांधी की वखलोल अदु चेनबा हाइबा असिना मणिपुर की हौजिक ओइरिबा फिबम असिदा यामनमक मथौ तारिबा वखलोल अमनी मरम अदुना गांधी जयंती ना लाकपदा अखोय पुमनमकना महाके वखलोल सिंह अदु ngakna चत्तुना मणिपुर लेरिबा फुरुप सिंह की मरक्ता लेनरिबा नुशिनबगी मरी अदु अमुक्का हेना चेत्सिल हन्नबा होटनमिनरसी हाइखी। मिजोराम दा हौजिक पाक सन्ना वा मपाल सारकपदगी उची सिंगना चिंगमाई सिंगदा उरिबा लौफम सिंग फौ पांबी कया पाक सन्ना चिकथतुना मांग ताखलकपा हौरे। असिगुम्बा हंदकी थौदोक असि मिजोराम दा ममांग चही हाइबदी इंग कुमजा लिशिंग अमा चमापन हुंफुदरा तरेता अमुक पाक सन्ना थोखिबा लेख्रे। हौजिक फाउबगी ओइना मिजोराम गवर्नमेंट ना पीबा रिपोर्ट अमगी मतुंग इन्ना उची सिंगना खुल चामगा कुंट्रा निपान गी लौफम हेक्टर लिशिंग अमगा चट्रुका कुन गी मथक्ता मांग ताखनबा थोखहले हाइरी। मसिना मरम ओइरगा हौजिक मिजोराम गी युमथोंग लिशिंग मरी हेनबदा अवाबा नंगहले। फौ पांबी सिंग खक्ता नत्तना चुजाक चू सिंग खामेन मोरोक माइरेन थाबी सिंग याउना महै मरोंग कया अमांग अता थोखहले। मिजोराम की ओइना हौजिक ख्वाइदगी चाउना उचीना सोखहलिबा मफम असि खौजोल डिस्ट्रिक्टना ओइरी। डिस्ट्रिक्ट असिदा लौफम हेक्टर चनी यंखै हेना हौजिक उचीना सोखहले। फिबम असे लाक्सिनबा डिस्ट्रिक्ट एग्रीकल्चर ऑफिसर सिंगी माइकैदगी उची सिंग हातनबा ब्रामोडियोलन अमदी जिंक फॉस्फाइड सिजनबा हौरे। रिपब्लिकन पार्टी ऑफ इंडिया अथवाले मणिपुर स्टेट कमिटी की सरुक अमा ओइना इंटीग्रेटेड मणिपुर स्टूडेंट्स अलायंस इमसा हाइना मिंगथोनबा स्टूडेंट विंग शेमख्रे। न्यू दिल्ली की 11 सफदारजंग रोड लेबा पार्टी असिगी नेशनल सेक्रेटरी महेश्वर थौनाउजुम की ऑफिस ngarang pangthokiba lamyan bahijam irabot ki chamakun mapan suba mapokumon thauramga mari leinana pangthokiba thauramda students wing asi haudokibani नौना फॉर्म तौरबा स्टूडेंट्स विंग असगी मरु ओइबा थौपुगदबा मियोय कुनसु खनखिबगा लोइनना फम सिन्नखी। थौरमगा मरी लैनना महेश्वर थौनाउजोम नहाय मणिपुरदा हौजिक ओइरिबा फिबम असि कना अमता पामदबा ओइहन्निंगदबा मवोंगनी। मसिदा मणिपुर खक्ता नतना लैरिबा मणिपुरी खुदिंगमकना पॉलिटिकल बु ओइरबसु नतना हिरम अम्मा हेक्तदा माना ngamjaba थबक थौरम सिंग पाइखतपगी तंगाई फदबा लै। मसिमक मणिपुरदा हानदगी लैरक्लबा पॉलिटिशियन सिंग पार्टी सिंगना मसा मसादा लैजबा रिसोर्सेस अमसोंग पावर सिंग मपुंग फाना सिजिनरगा लैबाक की थबक तौरमदा ngasi अखोइना वाबनी हाइकी। महाकना हाई महाकना पार्टी असिगे नेशनल सेक्रेटरी अमा ओइना महाकना ngamba लेवलदा होनबा याबा होनरी। आई थबक तौरे आई पॉलिटिशियन नि हाइरगा आईगी कानबा आईगी युम पुबगी आईगी इमुंग हाना
mang tharaga maduda leithokpagi mahutta isa isana leibakkidamak kadai fauba tauba yai natraga politician amana leibakkidamak kadai fauba tauba yai haiba adu khangdoklaga madu taunaba honasi madugi mahutta sothariba manipur asi aikhoina angamba adu tauraga khara khajik safaba lamdam ama oihannaba punna honaminasi haiki nakalamaromda thawramga mari lainana mahakna hai ngasi nauna shemliba students wing asina maru oina Delhi amasong Manipur da leiriba mahairui sing amatta oina punsinba amadi leibak nungsibagi wakhallon adu sandokadabani wing asigi khuthangda mahairui singna masa masana mahairoi ama oina leibak ki amasong miyam gidama kari tawbang ambagi haiba adu uthoknaba tanja amasu piragani haina mahakna fongdokhi ngasigi thauram aduda imsa gi nauna thaupunaba khankrabasing adudi Laishram Sanajitna President Abujam Satyajitna Working President Joypuri Nongmai Themna General Secretary amasong atai punna thaupugodaba kullom dasu famsinabaga loinana taramna okhi ngasi changa abani ko students wing da as a family as a brother I'm saying to all of you kari haizage haiba matamda no one is perfect. Everyone has his own limit. Ko resource to never. I give them the resource kay no. See, I give resource na. How can I help to my family? Hay banataba. I give resource na kumaina ako Manipur kan bersih na sike. Lady ba party mayam siya. Masama sagi powerful or iba mo si power pai dra pai ko. Mo kana garba resource powerful resource mayam siya. Ako na Manipur kan nabagita magta season ram dabagi ne ba ko Manipur si wari se. Just yana ba sumsa kiba. Resource se season ba mathau tai. Mi mana tang tau bunga moy basidi ayu ji ai gamjaba resource khara sinari ai gamjaba khara ai tawjari level da noi su RPI khaki wana taba party se sinaraga kumaina Manipur gi damda society gi damda hoksige du khallo National Institute of Electronics and Information Technology Nelit ki Kuntratarit Suba Foundation Degi Thauram ngasi akampata leiba Nelit ki campus ta pangthokre hairiba thauram aduda thongju AC thongam Bishwajitna athoiba mithung Nelit ki dean su oiriba Executive Director Professor Dr. Yumnam Kiran Kumar na thauram mapu amadi Innovation Center of Education IBM gi Program Lead Dr. Mani Madhukar na akhanaba mithung oina saru yaki amadi thauram adugi saruk ama oina Nelit 2024-2025 ki tongan ba course singda makok mathang tarakhraba mahairoi singi mafamda certificate yauna cash award sing khutsin nakhibaga loinana bukning thaugatki ngasigi thauram aduda athoi mithung len gi warol piraduna thongju AC gi MLA thongam Bishwajit na hai Hojikti technology asi asuki matik chawkhatle haiba yai amadi AI na lamdam asida nongma gi advance oiraktuna miyoibagi hingbagi lambida hena laithokpa haiba adu oirakle loinana Nelit asina haurakliba naha kayagi achoba loishang ama oibada natana naha kayabu semba amadi nation building process tasu achoba thaudang kaya loduna lakli adubu technology lamda haurakliba naha kayana khumang chausin laba matamdata afaba naha kaya ama puthoktuna chawkhatpagi technology gi lamjel da yawbangam gadori bani hairiba AI asina hiram kaya da amadi aikhoigi nongmagi punshida kanaba kaya pire haibiyai amadi Prime Minister Narendra Modi na handak Manipurda lakpiramba matam aduda Manipur bu chawkhatnaba amadi sports kilamda hena fagatnaba wafam kaya fonglamba aduni masi pumnamak chawkhatpa Manipur ama oinanabagi damak Prime Minister na panbiram libani loinana nation building process cha aikoi khudingmakna yausinduna angamba level da honaba mathautai hainasu phongdokhi Haukiba September 19 da RK Production Kauba YouTube channel amana loba interview amada Jodha Haikrujam Kauba miyoi amana UFO gi maramda thamkiba wafam sing adu tabada yamna nungai jode haina Universal Friendship Organization gi legal advisor Professor Dr. Kaisham Bhagya Chandrana phongdorakli Thawbal Khetri Lekai da leiba UFO East Manipur Headquarter number 4 gi Sanglen da pangthokpa press conference amada Legal Advisor Professor Dr. Kaisham Bhagya Chandrana haikibada
UFO-na Lisipriya Kangujamga loinaraga East Timor-gi President J. Ramos Horta-gi kuthangda UN-da memorandum ama piki. Adumakpu RK Production-gi interview aduda Jodha hairiba miyoi asina UFO-na pikiba che adu lanna pire yaukide haina fongdokiba asima laibak thibani. UFO-na pikiba che adu aranba mawongda pikide yamna chumna pisinkibaga loinana UFO-na pikiba memorandum adu matam chana yauki hairaduna East Timor-gi President J. Ramos Horta-na UN-da pikiba che fangle haibagi cherol amasu UFO-da thabirakuna leire masita sunatana memorandum pisinkraba matung UFO-na Lisipriya ga loinana East Timor-gi President J. Ramos Horta-ga video conferencing gi khuthangda wari sanakibagi record su leiri haiki UFO gi mapung oiba pidam amasung pandamde taibang malem pumada reba thawai panba khudima nungsi sanana hingminaba loinana yekna tingkhang leitaba lal leitaba malem mama ohenaba ponaba haibesin asigumba nungpal ani makta leriba leibak singa khiski kumsing lisingani ahumda UFO na malem ga punba lup oriba UFO khangan dora mari thamba horaki loinana hauki besahi khiski kumsing lisingani kunmarigi market tang kulhumdoi East Timor gi honorable president Mingoina Mr. Jor Ramo Hartan gasu sakang naduna aso moru uminaraki amasung sauraba Ramo Hartan gimating galwena nauna amukasu iyuno gi General Assembly gi General Secretary mafam da ayi bache khusinana ba thawrang tawduna leijeri asigumba UFO gi khongthang sida makha tana video conference khuthang da UFO Manipur gi advisor ai samaka UFO gi commander singalwena lisingani kunmari gi September thage tang 13 ta East Manipur Battalion number 4 Thawal ke theka de leiba mafam sida Honorable President Secretary General UFO da sinanabagi document chaptaba UFO da hauji phawba leiri Manipur State Power Distribution Company Limited Thawal Division nasu sinduna celebration of Seva Parv 2025 ke thauram ngasi Thawal DC Office Complex ta leiba election counting hall da pangthokre thauram aduda Deputy Commissioner Thawal Hanna Kamai Electrical Circle 2 MSPDCL gi General Manager MD Riazuddin Khan amadi MSPDCL Thawal Division gi Deputy General Manager Sanjit Kumar Khundrak Pamna Mathang Sitna Athoiba Mithunglen Thauram Mapu Amadi Akhanaba Mithunglen Sing Oina Saruyaki MSPDCL na Miyamda Maru Oina Thawal District Manungda Leiriba Miyamda Electricity Chang Naina Fanghannaba Honariba Kayagi Matangda Wafum Kaya Thamki Thauram aduda athoiba mithungi warol piraduna DC Thawal Hanna Kamai na hai Government of India na paikhatliba thabak thauram pumnamak leibak miyamgi yaifanabani masida miyamna cooperation pibidrabadi thaurang amata maipak pangamloi miyamgi damak government na yumthong khuding mai phanghannabagi damak honari staff kaya ama holiday numit haibathidana duty tawduna honari masida miyamgi operation piba hairagadi matam chana thidokfam thokpa bill thidokpiba haiba asini madu khaktada miyamna mai chang naina lakpagi nungaiba haiba adu fangadaba oibana miyamna government na paikhalakpa thabak tawram singda cooperation PBU haina appeal tawki hojikse ekoi public di cooperation laitragadi government se chathaba yade aduna government sina paikhat liba thabak mayam sida noina su cooperation PBU and tasengna masai haibumna consume puli toba mai se yam dakar leibina ekoi se imung da mai loina phagam gani go mayam mai phangtriba leibra leitre ko mai ki ekoi dakar leire domestic issue dakar leire official issue dakar leire aduna ekoi season na base chak su ising kano to da su loina dakar leibigi mai se ekoi se important oile khaneba but asi important oile ekoi phangi base noi side ni kari contribute to da hadaga bill budi noi thi ba yade ba aduna government ki revenue ka khanaba haina noina su billing di matam chana PB baga ekoi su dakar leiba ko department
Manipur State Power Distribution Company Limited MSPDCL gi Thobal Division Sinduna Seva Parv ki Thauram ngasi Thobal DC Office Complex ta leiba hall da pangthokre hairiba Thauram asida Thobal District ki DC Hanna Kamai EC2 gi General Manager Muhammad Riazuddin Khan amadi Thobal Division gi DGM Sanjit Kumar Khundrak Pamna mathang sitna athoiba mithunglen Thauram mapu amadi akhanaba mithunglen sing oina saruk yaki hairiba Thauram asida General Manager EC second na miyamda MSPDCL na PM Surya Ghar Bijli Yojana gi kuthangda piriba kanaba kaya gi matangda sugaina paudamki loinana MSPDCL na consumer singda renewable power supply pinaba honariba asida mai likna amadi kanglon chumna sijinnaduna mateng pangbinnabasu appeal tauki Amaromda mamang thagi tara taretagi handak lakliba October gi tang ani fawba chathagadaba Seva Parvagi Nation First Address 75 campaign gi saruk ama oina Manipur lenga ki Forest Department ki Thobal Forest Division na miyam da lamlaki sha uchek singbu ngak senba makhoibu phabiba amadi hatpana chingba tawdanaba campaign tawbagi thabak sing leptana chathari Forest Department asigi staff singna Kachin District ki tongan tongan ba miyam punba kaithel sing amadi khungangi manung hanjinba mafam sing dasu loudspeaker sijinnaduna lamlaki sha uchek singbu ngakpi senbinaba amadi makhoida akaiba oiba mioi sing logi matung inna chairak fangba yai haibana chingba wafam sing miyamda khanghanbagi campaign department asina pangthokli Peso Club Oinam Amadi Lions Club Oinam na kutsam na duna sinduna lamyan ba irabot ki chamakun mapan laksuba mapok numit thauram ngarang Peso Oinam gi shanglenda ngarang pangthokre thauram aduda Charter President I Jugeshwar Peso gi President su oiriba Dr. Thengbaijam Swaran Kumar Singh Dr. O Dibeshwar Amadi Peso Club ki member Singh punna saruk yaduna irabot ki mafamda haikat laikat tamduna ikai khumnaba utki loinana Peso Club amadi akoibada lamtu shit sengbage thabak su pangthoki Nongchup Haram Khorjei Lup Noha Kholgi life member oibiramba 10 thadagi Moirang Them Rajendrona haukiba September gi tangkun mapanda manung matam chadana lekhidabada lup asigi maikaidagi awaba phongdorakli ngasi Nongchup Haram Khorjei Lup Noha Kholgi General Secretary Sadokpam Birjitna Thadorako Cherol amana hai Moirang Them Rajendrona lekhidabada Yurembam awang laikai leiba lup asigi office ta president yauna member singaloinana minute ani tumina leptuna awabasu phongdoki amadi leikhidraba Rajendro ase Manipur gi maming leiraba lairik kaya iba singi manungda mahaksu amu oirakhi masidasu natana mahakna college ki oja oiringai amadi thabaktagi potharaba matung masak thokna lairik amadi booklet punna humfudara mapan rong khudol tamki hairiba maming leiraba Khorjei Lup Taramathoi yauduna award donor kayasu oiramki amadi leikhidraba aiba asina puthok lamba Russia gi lalon itik haina mingthonba lairik asidasu booklet Land Nehru Award 1978 su fangkhibada natana Progressive Writers Forum Manipur gi maikaidagi Dr. Thiam Literary Award 2025 asipi duna ikai khumnaba utkhiba mishak amasu oiribani Masida natana lup asibu chawkhatnaba suggestion kaya piduna thabak oina pangthoklamba mishak amani loinana hairiba leikhidraba asigi imung manungna nanghauriba awabadasu Nongchup Haram Khorjei Lup Noha Kholgi maikaidagisu saruk yari haina cherol asina makhatarakli Older persons striving local and global action, our aspirations, our well-being, our rights, haiba team da Manipur Human Rights Commission Sinduna Palace Compound Leiba MB College da ngasi International Day of Older Persons 2025 kamari leinana angang singi oiba painting competition ama pangthokre painting competition aduda tongan ba school singdagi mahairoi chahumlom na saruk yabaga loinana Human Rights Commission gi maikaidagi ahal oiraba mioi singda achamba khudol pot sing piduna ikai khomnabasu utki
थौरम अदुगा मरी लेनना MHRC की एक्टिंग चेयरपर्सन कांगजम खगेंद्रना हाई मतमना खोंगलै थुना चौखलपगा इरोइनना अनौबा मिरोलगी आंगांगसिंगदा मेटेरियलिस्टिक वर्ल्डगी ममी चाउना तारी मरम असिना आंगांगसिंग असिदा ह्यूमन वैल्यू मसक खंगनबा अहल ओइरबसिंगबु सेवा तौबीबगी हैनबी लैहनबा मथौ ताई मालेमगी मफम कयादा अहल ओइरबसिंगबु ताथी तवैना तौबीबा हुंदोकलंबगी चांग असि यामना वांगी असिगुबा मेंटालिटी असि इनखलकलिबा नहासिंगदा चेलक्तनबा आंगांगसिंग असि ह्यूमन वैल्यू अवेयरनेस पीबीबा मथौ ताई हाइना महाकना हाइकी थौरम असिगा मरी लेनना ngasi पांगथोखिबा पेंटिंग कॉम्पिटिशन अदुदा मकोक मथंग तारकलबा आंगांगसिंगदा मना पीदुना पुकनिंग सु थौगतखी 65 plus से कोइना यंग ऑर्डर है जेदी इसाजी खगदि कलिबा थबक का तो रिटायर डॉक्टर टाइमिंग होइबा दु इसाना कई खर दु फरज बगा मी मत भाई अदि मथंग दा सेकंड स्टेज दा 74 दगी 85 फाउंड लेसी खगर सोजल है सगी मीगी मिपान तांग दगी इचा आइचु दी मतेंग जाउ दगी अवाब मतम देन मदलगी 85 की प्लस दा अम हेन साथीबा सादा अनाब लेबा देन वखल चोइरपा सिंथोक रेमबद लेरतबा मचा मचुसिंग क्या लोग सिगी नुआइतबा पिंदबा यामना कोई कनो ओइबा मयामसिना अहलसिंगसिदा थिंगबा अवबा मयामसे कमाइना अखोइना क्या लोग के हबा वखल ओलबा स्कूलिंग मांगा बिदे पीद्रगदी सगी अहलसिंगसिदा सिगदु कुइद्रबा अहनजिंगदुना पोपिरबदे अखोइ ngisi संसारदा कोइ हिंगम अदु ही अखोइ अहलसिंगि क्या लोग मो दरका अहलसिंगसिदा थाजबा मन लेबदा आइगि जाइचुसिंगा आई अहल ओरिकांदा आइबु फजने चेकिन यिंबिगनी आइबु मोइन ngapi सिबिगनी हबु वखल लोग लेबदुबु निबेबल संसारदा मचा पोइना तानदै अदु सगी अहलसिंगिना अदु मयामदो फंक्समदुदा सगी थेमरे अवाबदो कमाइना पोंजिगा हेबसि अखोइना स्कूलिंग मपिबुन संग होरिबन हारोन आंगांसिंग National Voluntary Blood Donation Day ga mari leinana Chingmairong Haingang Road te leiba St Anthony's School Lions Club E Pauk Tengbang Loop amadi Shija Blood Center and Transfusion Services ka khutsamnaduna Give Blood Give Hope Together We Save Lives haiba team da nifu humdoirak suba 1 day voluntary blood donation camp ama ngasi Chingmairong Haingang Road te leiba St Anthony's School gi campus ta pangthokre हाइरिबा ब्लड डोनेशन कैंप अदुदा नुपी डोनर मंगा याउना नुपा डोनर कुन मंगा पुन्ना डोनर कुंट्रा रोमना सरु यादुना ईपी खिबगा लोइनना ngasi कैंप असिगा मरी लेनना सेंट एंथोनी स्कूल की प्रिंसिपल सुचित्रा देवी पोचंगबम ना हाइखिबदा ई हाइबा असि अखोइ मियोइगी तंगाई फदबा चंगदबा याद्रबा यामनमक मरु ओइबा हकचांगी लन अमनी इरमदम मणिपुर असिदा ईगी अवाटपा लेतनबा हाइदुना ऑर्गेनाइजेशन कयाना होनरिबा असिदा अखोइ खुदिंगमकना थौदांग लौमिनबा तंगाई फदे हाइरिबा ईगी अवाटपा लेतनबा हाइदुना ई पाउक्यांगबांग लोप मणिपुर के माइकैदगिसु होनदुना लाखली अमदी ईगी अवाटपा लेतनबा होनरिबा असिदा अखोइ खुदिंगमकनसु मतेंग पांगसिंदुना सौगतपा मथौ ताई हाइना फोंदोकी अमरोमदा National Voluntary Blood Donation Day ga mari lainana pangthokhiba nongmagi oiba voluntary blood donation camp asigi saruk amo oina St Anthony School gi principal Suchitra Devi Potsangbam gi liching makhada awareness rally amasu chatkhi haiba rally aduda school asigi oja yauna mahairoi kayana saruk yakhi hairi ममिंग लेरबा शुमांग लीला कांगलुप इरमदम मणिपुर आर्टिस्ट एसोसिएशन इमागी नौना पुथोकपा लीला आइसु ngamgani ngarang lamjauda mai pakna फोंख्रे लीला असे ओक्रम कुंजोना इबनी अमदी गीत चंद्र चोंगथामना लमजिंग लमताकपनी लीला असेगी इशै मयेक अइबनी ngोंबम तोंबा अमसोंग म्यूजिक डायरेक्टर सगोल श्याम गांधीनी लीला असिदा मपुंग ओइना खुनाई असिदा ngasi थोकलिबा थौदोक वाथोक कयागी मरक्ता नुंगशिबा अमना नुंगशिबा अमगिदमक कदाई फाउबा कथोकपा ngambage हाइबा मयेक सेंगना उतली लीला असिगी नुपागी ओइना गीत चंद्र चोंगथाम खेकमन रतन सुर अथोकपम चिंगलेन कोंजेंगबम टोनी अकोइजम अमदी सची निंगोंबमनी नुपीगी शक्तमदा अरुण ओइनाम सुर चांथोय मोइरांग अमदी अंगांग चनी
Imphal West District Football Association Sinduna September 18 Hauraga Pamyal Ground Part Soida Chatharakliba Kuntra Suba El Sangita Devi Memorial First Division Football League King Asi Sanakiba Match ta SJC Salamna Kan Kadangban Bupanjal Taruk Amadamai Thiba Piki Match Asi Mai Pakraba SJC ki Panjal Singh Adu N Sanathoi Indra Amadi Yaichien bana match ki minute kunmari yankhai taruk amadi marifu chatpada team gi panjal amamam chanki match asida S dhirena match ki minute nifu manga yankhai manga amadi match ki additional minute marifu plus ahum chatpada team gi panjal ahum chanki match asida kangi amatangai raba panjal na match ki minute kuntra taruk chatpada ajit na chanki Khangabok Youth Football Association KYFA na sinduna haukiba July thagi tara humdoidagi team tara mapan na saruk yaduna Khangabok Cherapur Public Ground chatharakiba second state level 9A side Open Khangabok Trophy Football Tournament 2025 ki winner Thobal FC na winner oikre Tournament asigi ngarang sanakiba Thobal FC amasong 99 Brothers Charangpat anigi final match ta Thobal FC na 99 Brothers Charangpat pu Panjal Amma Sinoda Thoiduna winner oibangam kibani winner oikraba Thobal FC team na trophy amasong shell gi mana lupa lishing humfudara funky aduga runner up takraba 99 Brothers Charangpat na trophy amasong shell gi mana oina lupa lishing nifu funky Thobal FC gi winner oibagi amatangai raba Panjal adu TH Rohit na minute kunma panchat pada chanbangam kibani Tournament asigi final match ki man of the match Thobal FC gi TH Rohit na best goalkeeper top scorer Thobal FC gi TH Dinesh Amadi TH Suraj Nataki best player dana 99 Brothers Charangpat ki L Lembana aduga best discipline team gi mana na Roshan FC Yairipok na taduna Shell Amadi trophy gi mana sing funky International Karate Organization World Kyokushin Amadi Bangladesh Gojuryu Karate Federation Amadi Sri Lanka All Sports Games Federation gi mityeng makhada chatliba chahi asigi December gi tang 19 tagi 18 fauba Sever Dhaka Bangladesh ta pangthokadaba games ta saruk yarugadaba National Amadi South Asian Games ta saruk yaruraba Indian All Sports Games Federation gi Manipur gi khangatlaba sanaroi singna Mari Lainaba Chia Chang Singh Foreign Passport, Aadhaar, PAN Card na chingba Mari Lainaba Chia Chang Singh Chatliba, October gi Tang Tara dagi Tara Manga Faubagi Manungda, Indian All Sports Games Federation gi Head of Branch Office, Singjomai Chingamathak Tennis Complex ta Laknaba Khanghalli Haina, General Secretary GM, Shifu NG Jit Kumanchana, Thadora Kocherol Amada Khanghalakli. Hauzik aroibada maru oiba pau amuk hanna. Gandhi Jayanti na lakpaga iroina na aikoi pumnamak na Mahatma Gandhi ge wakhalol sing adu ngakna chatuna lamdam asida leiriba furup singi marakta leinariba nushi chanabagi mari adu amuk hanna chetsil hannaba honna minarasi haina Speaker TH Satyabratana appeal torakli Amadi Mizoram da hojik Pakistan na wa mapal sarakpadagi uchi sing na chingmai sing da uriba lofam sing da Fau pambi kaya Pakistan na chikthatuna mang takhalakba horakpadagi Lomi Singh kokta khut hapnare Pungja se faubagi oinadi ISCOM na sandokchaba Manipuri pau matang asida loijare makhata pa pau gidamang ISCOM yeng tadona lebiyo